nang ang nati. Wakal mo na kalo. Masigi wadi siya. Makatan sana gumsi. Aduga nang ma ay mada mo nulukan. Hey, malam sih. Ayo campaign ngay din. Nung damba mana. Ay bunga hindi rin. Ay kita mo siya. Kaya ada pela ba. Sana yakune 사이시다 수기 am try 오이나 민다시가 산이가 있나 사다 사버시다 시도 따레미 Hey Vikas, ay na idro. Ya na ingo de gas lena. Bigti sul na mani. 어이 아이가 있네 Oishi oishi. Ado Vikas. Em khai de budi khalebo. Limbi she tini. Ado gi shuma tak ahin sul lete hai. Thile hai. 에이보 아이슈 가지고 응더 신기 얘행더 되네 많이 거기도 너무 그 내가 절로군바 example 오이나 아이는 너희들 되게 칼로 아무튼 게임 할 우리디 마기 아와 타비 라보도네 Oini oini. Aduni. Madu mapagi quarter ru pusang grede. Madu lu kamdar bisa. 아두부 마기 로니시 콜레스티 좀 나이니 좀 펑남니네 Hey. Adu budi dia su college lak bo week ani show sidi. Dai dai di. Yang di ni ki kuma di. 아와 타비 라바 마시디 레이트라버니나 ngaini ngasidi Ado nupi ko muna ba say. Yang fakta ni ko. Adu da kang di. Ay di yang dagi yang ilum jalan. 아이슈 라카니나 아도 묵사이시니 야세 아이기 닉시지니 Oini iktu pen ribo. Tu, mai ru ni silai tu. Nang kay no tawni to tawro. Ay di tinda thaga ay hindi ko thadaru kige. Bye. ngasi ngaini ba angni ba Isan. Kainomta haijage ba? Gari. Lanadi khanbiyano ba? Aije ubai lemonda be hayo. Isangi phone tal waijage ba? Adudi nungai do mande bo. Isan na lanu biramal. Aise sinoi khun thangnabdagi imanaba ma unaba lakuni. Lam khara yenge na somda thaudarakpane. Ado lambisu ngaukhre do accident macha amsu swaida thu side glass su loi kaireba ko phone display su sakraba yaragadi imanabda phone amta tawjage ba channa ibu singnabiraba su aigi driver license ne Masaksuga bet male do. Mana tap nang ngai bo ya. Masaksuga nupiang bo ma. se sen singdagi tang waijage yagadra Ai je sok tri ye. Tu, ai je pukhi le sa. Ai to ni sam thoze. thank you sen thingnab jam nungaijare Yare se. Ai to sam tho. Aduga nangsu namana ba ngai horo. hoi ado isangi mingdo ta habiram yagadra mating se hengwai nangondasu aina ngamba pangjage ba Liya ka we. Songi di. ayamar kawe hingang de ni Engode su khara sender male. Damar hekta ko rage. hoi ai Phare damar. Mo le jing dong. Pukhi da sam thoze. Lambi da kuina le bese. Miu re phase de ba. ngaini ngasidi ngai ra hojik tia masak chiga ngai ni ngasidi Bai som de. Na de do ke de ba. Hey,
ꯐꯖꯔꯦꯅꯦ ꯅꯨꯃꯤꯠꯇꯨ ꯃꯨꯟ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ 이보 그럼바나 두노노 파우더시보 루마다 포로 까이나 하이시보 나트라가 낭세 산이나 하이바 게다 좀 넣어봐 ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯁꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯁꯥ ꯊꯨꯖꯩꯔꯕ ꯑꯩꯁ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯉꯁꯤꯗꯤ ꯏꯕꯥꯅꯤꯗꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯌꯥ ꯗꯣꯟ ꯋꯥꯔꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯕꯨꯁ ꯈꯥꯂꯤꯐꯥ ꯑꯗꯨꯝ ꯂꯦꯞꯄꯤ ꯅꯠꯇꯦ ꯕꯨꯁ ꯍꯥꯏꯗꯣ ꯁꯤꯌꯥ ꯑꯗꯨ ꯔꯣꯃꯥꯟꯁ ꯂꯣ ꯊꯨꯏ ꯌꯥ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯂꯤꯌꯦ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯅꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯋꯥ ꯏꯁꯩ ꯏꯇꯦ ꯐꯥꯎꯗꯤ ꯗꯣꯛꯇꯔ ꯀꯃꯜꯗꯩ ꯍꯨꯔꯥꯜꯂꯛꯄ꯭ꯔꯣ ꯅꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯌꯥꯔꯣꯏꯌꯦ ꯀꯔꯤ ꯍꯣꯏ ꯂꯥꯛ ꯌꯥꯝ ꯐꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯐꯕ꯭ꯔꯣ ꯍꯦ ꯇꯧꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯂꯝꯕꯤꯁꯤꯗ ꯑꯦ ꯂꯤꯌꯥ ꯅꯪꯗꯤ ꯀꯃꯥꯏꯅ 나는 참 ꯊꯦꯡꯏꯁꯦ ꯀꯩꯒꯤꯅꯣꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯁꯤ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯇꯧꯕꯅꯦꯕ ꯂꯥꯟꯅ ꯈꯟꯅꯕ ꯄ꯭ꯂꯤꯖ ꯑꯝꯇ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯌꯦ 와 이반이 또 있을게너 수마이 좀 떨어가 미나 갖다 놓기가 ꯁꯥꯏꯠꯇ ꯍꯤꯔꯣ ꯌꯥꯝ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ꯭ꯔꯕꯨ ꯁꯣꯏꯔꯣꯏ ꯃꯁꯤ ꯃꯁꯤ ꯅꯨꯄꯤꯁꯨ ꯌꯥꯏꯅꯦ ꯂꯥꯕꯗꯁꯨ ꯆꯠꯇꯕꯤ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯀꯦꯅꯦ ꯑꯩ ꯌꯥꯝ ꯀꯥꯏꯀꯣ ꯑꯩ ꯉꯝꯃꯔꯣꯏ ꯍꯌꯦꯡꯋꯥꯏ ꯃꯧ ꯃꯥꯡꯈ꯭ꯔꯦꯅ ꯈꯕꯔꯗꯒ ꯍꯥꯞꯄ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯀꯨꯏꯅ ꯇꯥꯟꯅꯔꯛꯄ ꯑꯩꯈꯣꯏꯗꯤ ꯂꯧꯁꯤꯛꯇ ꯒꯥꯁꯅꯥ ꯊꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯅꯦ ꯈꯪꯅꯤꯅ ꯅꯨꯡꯉꯥꯏꯅꯤ ꯑꯁ ꯌꯥꯔꯣꯏ ꯁꯤꯗꯤ ꯍꯦꯒꯦ ꯀꯩꯗꯧꯔꯦ ꯁꯠ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯜꯂꯤꯗꯤ ꯁꯣꯏꯗ꯭ꯔꯦꯅ ꯉꯁꯤꯗꯤ ꯅꯍꯥꯟꯒꯤꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯡꯒꯤ ꯄꯤꯒꯦ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯌꯥꯔꯦ ꯇꯨ ꯏꯇꯥꯎ ꯋꯥꯡꯅ ꯍꯧꯖꯤꯛꯇ ꯄꯤꯔꯝꯃꯦ ꯅꯪ ꯑꯗꯨꯝ ꯆꯥꯖꯔꯣ ꯌꯥꯔꯅꯤ ꯆꯥꯔꯣꯏꯗ ꯍꯩꯃꯥ ꯅꯊꯟ ꯆꯥꯕ ꯇꯜꯂꯤꯔꯣ ꯁꯦ ꯆꯥꯁꯤꯁꯦ ꯁꯣꯏꯗ꯭ꯔꯦꯅ ꯑꯣ ꯅꯪ ꯂꯤꯌꯥꯒꯤ ꯄꯥꯎ ꯍꯥꯏꯕꯤꯒꯦꯕ 이보 리아가 lemꯕꯒꯁꯦ ꯌꯥꯟ ꯇꯥꯗꯦꯗ ꯀꯣꯛ ꯌꯥꯝ ꯁꯥꯏꯗ ꯑꯩ ꯑꯗꯨꯅꯦ ꯍꯣꯡꯗꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯅꯪ ꯂꯤꯌꯥꯁꯦ ꯄꯥꯝꯕ꯭ꯔꯣ ꯀꯩꯅꯣ ꯐꯖ ꯄꯥꯝꯃꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯒꯤꯇꯥꯔ ꯍꯥꯜꯂꯝꯃꯒꯦ ꯀꯅꯥ ꯂꯩꯒꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯤꯁꯨ ꯂꯣꯜꯂꯤꯅꯦ ꯍꯥ ꯅꯣꯒꯦꯠ ꯃꯌꯥꯗꯅꯦꯕ ꯑꯩꯁꯦ ꯎꯅꯤꯡꯉꯦꯕ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯗꯀꯣ ꯅꯝꯕꯔ ꯐꯥꯎ ꯂꯩꯇꯕ ꯃꯥꯅ ꯑꯣꯟꯊꯣꯛꯅ ꯄꯛꯇꯦ ꯁꯤꯗꯅꯦ ꯑꯩꯅ ꯗ꯭ꯔꯥꯏ ꯍꯥꯏꯁꯦ ꯅꯣꯏꯒꯨꯝꯕ ꯒꯦꯅꯒ ꯃꯥꯏ ꯅꯝꯕꯔ ꯐꯪꯉꯣꯏꯗ ꯐꯔꯦꯅꯦ ꯅꯪ ꯌꯥꯝ ꯈꯪꯉꯗꯤ ꯉꯔꯥꯡꯒꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯁꯤ ꯅꯨꯄꯥꯅꯤ ꯑꯩꯅ ꯂꯤꯌꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕ ꯗꯥꯔꯂꯤꯡ ꯑꯝꯇ ꯄꯥꯏꯌꯨꯀꯣ ꯑꯗꯨꯒꯤꯔꯣ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯅ ꯈꯪꯉꯣꯏꯌꯦ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯝ ꯇꯧꯏ
ꯀꯩꯗꯧꯔꯤꯒꯦ ꯗꯥꯂꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣꯕ ꯁꯤꯅꯤ ꯅꯩꯕ ꯍꯥꯏꯁꯤ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯏꯃꯥ ꯏꯄꯦꯝꯃ ꯃꯁꯦꯟ ꯅꯨꯄꯥꯅ ꯄꯨꯈ꯭ꯔꯦꯅꯦ ꯀꯩꯝ ꯄꯥꯈꯠꯂꯨꯔꯅꯨ ꯄꯨꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯩꯝ ꯀꯣꯏꯔꯨꯅꯣ ꯐꯝꯃꯣ ꯖꯤꯌꯥ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯪꯁꯦ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯕꯩꯅꯦꯕ ꯑꯗꯨꯒ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤꯅꯦꯕ ꯆꯥꯛ ꯊꯤꯔꯤꯁꯤꯅ ꯗꯥꯃꯔ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦ ꯉꯔꯥꯡꯗꯤ ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯔꯛꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦ ꯑꯣ ꯑꯗꯨꯒꯤꯔꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯉꯥ ꯑꯃ ꯂꯩꯔꯨꯒꯦꯅ ꯐꯣꯟ ꯇꯧꯔꯝꯕꯅꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯏꯆꯟꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯨꯗ ꯆꯤꯛꯄ ꯃꯇꯝ ꯇꯥꯔꯕ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯍꯣꯔꯦꯟ ꯁꯨꯇꯤ ꯂꯣꯏ ꯉꯟꯅ ꯂꯧꯔꯣꯅ ꯍꯥꯏꯈꯤꯕꯅꯦ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯒꯗꯕꯅꯦꯕ ꯀꯣ ꯗꯥꯃꯔꯁꯦ ꯁꯨꯃꯥꯏꯅ ꯆꯃꯝꯅꯤ ꯈꯜꯂꯨꯗꯦ ꯑꯗꯣ ꯅꯍꯥꯟꯒꯤꯗꯣ ꯋꯥꯔꯧꯅꯨꯀꯣ ꯃꯣꯏ ꯑꯅꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯗꯥꯃꯔꯗ ꯈꯔ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯑꯩꯗꯣ ꯍꯩꯅꯗ ꯂꯩꯔꯝꯕꯅꯦꯕ ꯗꯥꯃꯔ ꯂꯥꯛꯄꯗꯨꯗ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯗꯣ ꯀꯤꯍꯟꯒꯦꯅ ꯇꯧꯕꯅꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯃꯈꯥꯗ ꯑꯝꯇꯪ ꯌꯦꯡꯉꯨꯒꯦ